Army Running Practice Center Heirok 4 base ki Nouna lakpa isinaw singi maming amudi leifam kunana mak hayenjarake mayam yengminasi lakpa so lepte moi si leifam su silaisu yate na moi gi leifam chafam ju yam ware na mayam so ngam mateng khara tawsinbiyo mayam gi damuk tene lejeribasi youth singini youth sing sembai basi khoi gi thodang ni khanbiyo mayam su yana center sita support tawsinbiyo moi maming amudi leifam kunana hayenjarake Manipur ki tonga tonga phom kade lakpa sanoi ngaktani ꯑꯩꯒꯤ ꯃꯤꯡ ꯂꯟꯖꯦꯟꯕ ꯂꯩꯐꯝꯅ ꯍꯤꯌꯥꯡꯂꯝꯗꯒꯤ ꯃꯤꯡ ꯔꯣꯍꯤꯠ ꯑꯩꯒꯤ ꯂꯩꯐꯝꯅ ꯈꯨꯔꯥꯏꯗꯒꯤ ꯑꯩꯒꯤ ꯃꯤꯡ ꯔꯣꯍꯤꯠ ꯈꯥꯉꯕꯣꯛꯇꯩ ꯑꯩꯒꯤ ꯃꯤꯡ ꯃꯂꯪꯕ ꯈꯥꯉꯕꯣꯛꯇꯒꯤ ꯑꯩ ꯃꯤꯡ ꯄꯔꯗꯦꯁꯤ ꯑꯩꯅ ꯂꯥꯏꯔꯣꯛꯇꯩ ꯑꯩꯒꯤ ꯃꯤꯡ ꯁꯥꯎꯟꯁꯦꯝ ꯔꯟꯖꯟ ꯂꯥꯡꯉꯊꯦꯝꯗꯒꯤꯅꯤ ꯄ꯭ꯔꯤꯌꯣꯕꯔꯇ ꯀꯛꯆꯤꯡꯗꯒꯤ ꯑꯩꯒꯤ ꯃꯤꯡ ꯖꯦꯀꯣꯅꯤꯌꯥ ꯂꯩꯐꯝꯅ ꯇꯨꯔꯦꯠꯈꯣꯂꯦꯟ ꯂꯣꯛꯇꯥꯛ ꯄ꯭ꯔꯣꯖꯦꯛꯇꯒꯤ ꯃꯤꯡ ꯄꯨꯟꯁꯤꯕ ꯁꯨꯒꯅꯨꯗꯒꯤ ꯑꯩꯒꯤ ꯃꯤꯡ ꯗꯥꯏꯃꯟ ꯌꯥꯕꯛꯇꯩ ꯑꯩꯒꯤ ꯃꯤꯡ ꯊꯥꯡꯈꯨꯂꯦꯟ ꯆꯤꯔꯨ ꯂꯩꯐꯝꯅ ꯆꯔꯦꯈꯨꯂꯦꯟ ꯂꯣꯛꯇꯥꯛ ꯄ꯭ꯔꯣꯖꯦꯛ ꯑꯩꯒꯤ ꯃꯤꯡ ꯇꯣꯝꯄꯣ ꯍꯩꯔꯣꯛꯇꯩ ꯑꯩꯒꯤ ꯃꯤꯡ ꯀꯦꯅꯦꯗꯤ ꯀꯛꯆꯤꯡ ꯈꯨꯅꯧ ꯑꯩꯒꯤ ꯃꯤꯡ ꯕꯤꯀꯥꯁ ꯂꯩꯐꯝꯅ ꯍꯩꯔꯣꯛ ꯑꯩ ꯃꯤꯡꯅ ꯊꯣꯝꯁꯟ ꯅꯝꯕꯣꯟꯗꯒꯤ ꯑꯩ ꯃꯤꯡ ꯖꯦꯅꯤꯁ ꯀꯛꯆꯤꯡ ꯈꯨꯅꯧ ꯇꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯅꯪꯒꯤ ꯅꯃꯤꯡꯒ ꯂꯩꯐꯝꯒ ꯍꯥꯏꯕꯤꯌꯨꯅꯦ ꯑꯩꯒꯤ ꯃꯤꯡ ꯋꯤꯟꯁꯟ ꯏꯔꯝ ꯁꯤꯕꯥꯏꯗꯤ ꯏꯔꯝ ꯁꯤꯐꯥꯏꯗꯒꯤ ꯅꯪ ꯁꯤꯐꯥꯏ ꯆꯦꯟꯕꯩꯔꯥ ꯅꯠꯇ꯭ꯔꯒ ꯀꯩꯒꯤꯅꯣ ꯅꯪꯒꯤ ꯅꯣꯏꯕ ꯍꯟꯊꯕꯩꯔꯣ ꯅꯣꯏꯕ ꯍꯟꯊꯕꯒꯤ ꯁꯤꯂꯥꯏꯁꯦꯀꯣ ꯋꯦꯠ ꯍꯟꯊꯕꯀꯣ Tawro Captain Tawro خلهم ꯁꯤꯁꯦ Army Running Practice Center Heirokki 2 kilometer khak chele aduga moisi piti khara ma hapi ge mayam yengminase mayamna center sibu support tabiu amadi asuk matik nungsibiu mayam bharinga ritan sagat phongdok sari mayam jengminase Hello.
ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡꯁꯤꯅ ꯁꯥꯟꯅꯔꯤꯁꯤ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ ꯇꯨꯡꯒꯤꯗꯃꯛꯇꯅꯤ ꯃꯣꯏꯅ ꯇꯧꯖꯔꯤꯕꯁꯤ ꯃꯇꯝ ꯃꯇꯝꯒꯤ ꯏꯆꯥ ꯏꯅꯥꯎꯁꯤꯡꯁꯤꯅ ꯁꯥꯟꯅꯔꯤꯁꯤꯗ ꯁꯞꯄꯣꯔꯠ ꯇꯧꯁꯤꯟꯕꯤꯌꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯂꯩꯖꯔꯤꯕ ꯁꯦꯟꯇꯔꯅꯤ ꯑꯥꯔꯃꯤ ꯔꯟꯅꯤꯡ ꯄ꯭ꯔꯥꯛꯇꯤꯁ ꯁꯦꯟꯇꯔ ꯍꯩꯔꯣꯛ ꯃꯌꯥꯝꯁꯤ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗꯒꯤ ꯂꯥꯛꯄ ꯏꯆꯥ ꯏꯅꯥꯎ ꯉꯥꯛꯇꯅꯤ ꯑꯗꯣꯝ ꯑꯗꯣꯝꯒꯤ ꯏꯆꯥ ꯏꯅꯥꯎꯁꯤꯡꯅ ꯁꯥꯟꯅꯔꯤꯕꯁꯤꯗ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯁꯤꯟꯕꯤꯌꯨ ꯃꯌꯥꯝꯁꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯇꯦꯡ ꯇꯧꯕꯤꯌꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯂꯩꯖꯔꯤꯕ ꯁꯦꯟꯇꯔꯅꯤ आर्मी रनिंग प्रैक्टिस सेंटर हेरो हम वीडियो से फजन नमजरके अदुबो सेंबु सेंतुदि मैंने ताकपियो फजो ख्वांग फाइन पायो मीने पार दियो वो अदमाय पार छो फजो खोंग फजो लाना चखिनो चुमना चसे नोय खांगता हैत्रगदे हैरो नोय ताकनबिदा मुक लेजरी फजो वाब्रो होय वाब्रो कहियोने वाब्रो इसिन खोइसे वा 26, 27, 28, 29, 30, फजब फजतुदी मैम की कमेंट लेरे मैम कमेंट हाइबिरो मनपुर की तोंगान तोंगान थों क्या दिलाकवा की रोय सिंह ने वाम मखोल हेलो 19, 20, 21, 22, 23, 24, 25, वा को बने 26, 27, 28, 31, 32, 33, कोई ड्रेस इसु तो उधर सिंह अमता नहीं रे ड्रेस फंक्शन नंबर मरगा Speed! Full speed! Stop!